NASIAN IMG Luchingba TH Muba Lakliba October Kuni Tuidagi Kun Mapan Paubat Numit Nipani Gi Manipur Khongchata Ukrul Amadi Mahaki Pawnafam Lamdam Somdal that Lakadawi. Center na NASIAN ke amasung masigi faction singi mathakta thamlakhiba athingba chahi manga magasu sangakrai. Security Force ki kangbu amana sita technoble lambida yoi amana hundok lamba kenbo bike ama check tawbada lambi white tablet lag amaga lising kun yom phagat pangamkre. Kurumzari ISCOM News Milyang Tabiru Bumnamakpo Nista Iring Bamna Taramna Ukchari. Hauzik Miyamda Pau Sandokna Fizari. National Socialist Council of Nagaland Ishak Muiva NASIAN IMG Luchingba Twingaleng Muiva Lakliba October Kuni Thoidagi Kun Mapan Fawa Manipur da Laktuna Ukrul Amadi Mahaki Pawnafam Oriba Somdaldat Lakadauri. Government of People's Republic of Nagaland ZPRNG Justice ki General Secretary da Khongchat Asigi Organizing Committee ki Member Secretary Francis Ningshen Irakiba Gerald Amada ZPRN na Masigi Luchingba Thoingaleng Muivagi Somdal gi Khongchat adu ayaba pire haina khanghalakre. Numit nipani ki Khongchat asida Thoingaleng Muivana Lakliba October Kuni Thoida Dimapur dagi Ukrul amasung Somdal da thunglagani. Mafam aduda numit tarit ni lairaba matung October kun mapanda Senapati da amuk chatkani amadi mafam adudagi Dimapur da amuk hankigani hari. TH Muivagi Khongchat asiga mari lainana Lakliba October manga ahanba nongmaizang numit asida Muivana mahaki poknafam lamdam oiriba Somdalda lakadauriba Khongchat asibu asoy angam yaudana mai pakna bagidamak Church Singda Laishol Thoram Singh Pangthok Piu Hainasu Kanghalakhi. TH Muivagi Khongchat Asigi Oina October Kunithoigi Ayuk Pung Mapan Makai Taba Matamda Dimapur Airport da Laklaga Ukrul da Pung Tarada Thunglaragani. Tungda Ukrul District Headquarter da Public Meeting Amada Saruk Yaramlaba Tungda Nungthil Pung Ahumakai Taba Matamda Somdal Tamna Amuk Chatkigani. October kun mapan ge ayuk pung mapan mafkai taba matamda Somdal thadokani aduga pung tara taba matamda Senapati District Headquarter da thungani. Ayuk pung tara mathoi makai taba matamda Senapati da pangthokadaba Public Meeting amada saruk yagani amadi nungthil pung ama makai tarakpa matamda Dimapur gidamak Senapati thadokhigani hairi. Center na NASIAN ke amasung masigi faction singi mathakta thamlakhiba athingba chahi manga amagasu sangdokhiba galoinana hariba athingba asi lakliba September 19 dagi chatnaba hauragani hairi. Ministry of Home Affairs na ngarang thokhiba notification amana hai National Socialist Council of Nagaland khaplang NASIAN ke amasung masigi faction sing masa loishang sing amasung Frontal Organization Singna India gi ningtamba amasung apunbagi saktamda akaiba thokhanba yaba thabak thoram sing leptana chatharakpana makhoida thamlamba athingba asi makhatana chahi manga amaga amuk sangdorakpani hairi. Haukiba ingkumja lisingani ga kungi September 19 da Center na NASIAN ke gi mathakta thamlamba athingba adu chahi manga gi oina sangdorakhi. Adugi matam chahi Asigi September 18 loiragani maram asina mathangi numit September 19 dagi makha amuk chatharagani hairi. Ministry gi charol aduna makha tana hai NASIAN ke na India dagi tokhaina tabaga Myanmar region da leiriba Naga singna namna khundaba mafam sing asi punsillaga maning tamba Nagaland amasem nambagi wafam fongdoktuna leiri. Group asina loona thingkraba Manipur gi khutlai paiba lup kharaga thabak tawminaduna mi pharaga sel tanba micham miyam amadi official singdagi namduna sel khaiba loona yadaba khutlai sing paiba amasung
ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥ ꯐꯣꯔꯁꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯊꯕꯛ ꯇꯧꯔꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯁꯦꯟꯇꯔꯅ ꯗ ꯑꯟꯂꯣꯐꯨꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯦꯛ 1967ꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ NSCN-K ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯆꯠꯃꯤꯟꯅꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯂꯣꯅ ꯌꯥꯗꯕ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯦꯜꯊꯀꯦꯌꯔ ꯁꯔꯚꯤꯁ ꯑꯃꯗꯤ ꯃꯦꯗꯤꯀꯦꯜ ꯑꯦꯖꯨꯀꯦꯁꯟ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯏꯟ ꯀꯥꯎꯟꯁꯤꯜꯅ ꯑꯅꯧꯕ ꯅꯔꯁꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯃꯗꯤ ꯔꯤꯁꯔꯆ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯍꯥꯡꯗꯣꯛꯄꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯦꯄ꯭ꯔꯨꯚꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯛꯇꯔ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯅꯔꯁꯤꯡ ꯁꯔꯚꯤꯁ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯊꯧꯕꯥꯜ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ BSc ꯅꯔꯁꯤꯡ ꯀꯣꯂꯦꯖ ꯑꯃꯃꯝ ꯍꯥꯡꯗꯣꯛꯅꯕ ꯑꯌꯥꯕ ꯄꯤꯈꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛꯀꯤ GNM स्कूल अनी यावना पुनः GNM स्कूल 13 लेबदा महैरोई 418 एडमिशन लौबगी कैपेसिटी लई अदुबु चही खुदिंगी क्वालिफाइड ओइरबा महैरोई चनिपाना हाइरिबा स्कूल सिंग असिदा मिंग जननबा अप्लाई तवी। मसिगा चप मानना हौजिक स्टेट असिदा लेंगाकी कॉलेज अनी यावना पुनः BSc नर्सिंग कॉलेज 13 लेबदा सीट 410 खक पीबा ngami अदुबु चही खुदिंगी यामद्रबदा एप्लीकेंट 1500 फॉर्म थाजिली। GNM कोर्स की ओइना चादा निफुरोमगी सीट फंगद्रिबा अमदी BSc नर्सिंग की ओइना चादा हुमफु मरी फंगद्रिबा सीट की अवाटपा असि हारिबा अनौबा नर्सिंग इंस्टीट्यूशन सिंग असिना मेनखतपा ngमगनी हाइबा थाजबा लई हाइरी। मसिगी सुमथक्ता जेनिम्सता हौजिक MBBS अमदी BDS तमलिबा अंडरग्रेजुएट इंटर्न सिंगी स्टाइपेंड असी हाना लुपा लिसिंग 15 चनीगा 10 लेरंबा अदु लुपा लिसिंग 15 हेनगतनबगी अयाबसु गवर्नर इन काउंसिल ना अयाबा पीकी। लोइनना काउंसिल असिना मिनिस्ट्री ऑफ हेल्थ एंड फैमिली वेलफेयर की अम्ब्रेला स्कीम की मखादा जेनिम्सता मल्टी डिसिप्लिनरी रिसर्च यूनिट MRU अमा हांगबदा लौगदबा स्टाफ सिंगी सैंक्शन सु तौखरे हाइरी। टेक्नोपल डिस्ट्रिक्ट की सिक्ता टेक्नोपल रोड कैनबो वाइक अमदगी WY टैबलेट लाख अमगा लिसिंग कुनरोम यावबा पैकेट 4 फागत पंगमख्रे। थौदोक असी ngarang हारिबा कैनबो बाइक असी थौदुना लाखिबा मियोय अमा सिक्योरिटी फोर्स की कांगबु लाखपा उबदगी बाइक अदु हुंदोक लमलगा चेनखिबदा बाइक अदु सिक्योरिटी फोर्स की कांगबु अदुना चेक तौबदा हारिबा WY टैबलेट यावबा पैकेट सिंग अदु थेंगनरखिबनी। WY टैबलेट सिंग अदु पुना किलोग्राम 13 रोम ओइगनी हाइना पुलिस तगी फंगबा पाव अमना हाइरी। थौदोक असिदा फागत पंगमख्रबा WY टैबलेट सिंग अमदी कैनवो बाइक अदु सिस तौखिबगा लोइनना मरी लेनबा पुलिस स्टेशन दा केस अमा लौखतुना चेनरीबा मियोय अदु फाननबा मखाताना थिजिनबा हौख्रे हाइना पाव असिना मखातारी। गवर्नर इन काउंसिल अमदी वाटर रिसोर्स डिपार्टमेंट इरल तुरल अमदी कोंगबा तुरल की इसिंग पाथदुना इचाव मायोकनरिबा मफमसिंगदा अखनबा मिटिंग चंगदुना अथुबदा सेमजिनबियु हाइना खेत्रीगांव ACE MLA सिक नुरुल हाशना फोंदोरखरे। वफम असी ngarang खेत्रीगांवदा लेबा बसागी युमदा पांगथोखिबा पावगी मिफम अमदा मखा मांगना फोंदोखिबनी। MLA नुरुल हाशना मखातारदुना कुमजा इंग्लिसिंग अनिगा 12 कुमजा इंग्लिसिंग अनिगा 19 फावबगी टर्म अनी असी खेत्रीगांव AC की ओइना INC अमदी BJP की मिहुत लेरमी। हारिबा मतम अदुदा टॉप खोंगनांग मखोंगदगिना नहारुब थोंगखोंग फावबगी तुरेल मपान असिदा लेतुम अमा फावबा थोलमखिबा लेते। मफम असिगी तुरेल खोंगबालगी फिबम फत्रिबा असी ngasi ngarangi wa ngaktasu nate masi matam kuirabagi mamangdagi falaktraba amadi मिखल माई पाक्ट्रिंगै कुमजा इंग्लिसिंग अनिगा 19 महाकना खेत्री इरल मपानगी टॉप खोंगनांग मखोंगदगिना नहारुब फावबा ब्लैक टॉपिंग तौखी। कुमजा इंग्लिसिंग अनिगा 19 टॉप खोंगनांग मखोंगदा खक नतना तिनसिट रोड की लंबीदगी नहारुब थोंगखोंग फावबा लेबाक थोनखी। कुमजा इंग्लिसिंग अनिगा 23 अहानबा ओइना मायोकनखिबा इसिंग इचाउदा खेत्री अवांग लेकाई प्रिंसटन इंटरनेशनल स्कूल मपादा फिट 4 मुक पाकना इसिंग
pathaki mafam asida leibak thonki adubu maduna solution oiba yakide handak nong kanna takiba amadi dam gi gate sing hangkibana isingi volume hangalakibadana iril turel gi imai asi pung kharadan khwang wangkhalaktuna anirag ising pathakraba mafam asida ahumrak suba oina ising pathaki loinana ACS ki manung channa iril turel pathaduna ichang mayok nariba asigi tung koigadaba solution ama pubira u haina haukiba June 16 da Governor amadi Water Resource Department ki EE Chief Secretary amadi PCF da Gerald E kibasu laikre adubu mari leinaba department na thausa bidabada tha asigi tara marida iril turel gi imai asi mamangda pathakhiba mafam aduda amuk hana pathaduna ichaw mayok na khibani amadi mahaki maikaidagi leiriba akaknaba research amadi araiba machinery sing sizinaduna ising pathoktana ba hotna khibani adubu department na support pidaba maramna mai pak pangam khide adubu iril turel amadi kongba turel gi leirai gi oiriba phibam asi mahakna kumza English inganiga kunithoida Water Resource Minister amadi department ki mari leinaba official singa loinana ahumrak survey tawrakrabani MLA ama oina mahaki maikaidagi ahoba amata laihandana laukhatpham thokpa thabak sing laukhatuna lagli department ki official sing responsibility leibiu pension fangdriba fauba adumak chauduna laigani haibagi wakhalon thadokpiyu amadi ising ichaw thoktanaba tung koiba solution purake harabadi bor pal hutpa amadi retaining wall chanba asi natana atopa pambai leite Governor in Council amadi Water Resource Department na Ministry dagi akhanaba package lauthaduna turel khongnung sengdokpa retaining wall chanba amadi bor pal hutuna ichaw thoktanaba thabak paikhatpiyu haina appeal tawki Khunai amabu ahongba purakpada oza singna lauriba thodang asi mipum khudingmakna masak khangbiduna sinpham asida leiriba singbu miyamnasu awangba thakta ikai khumna fam thoi haina DM University gi Vice Chancellor Professor W Chan Babuna Fongdokre wafam asi ngarang Imphal East District gi Sajiwada leiba Ideal Teachers Academy da pangthokhiba ahanba Convocation ceremony gi thoramda fongdokhibani Professor W Chan Babuna Makataraduna Malem asida leiriba tongan ba sinfam khudingmak oza hariba sinfam asina puthokhiba ngaktani sinfam asida leiriba singna thamoi sengna thabak tawraba matam adu khaktada khunai amabu ahongba purakpa ngamgadawribani maram asina khunai asigi tungi Laibak lepkadawriba education sector asibu ahongba puraknaba lam asida thabak tawriba amadi tawrakkadaba singna thamoi sengna thabak tawba mathau tai tharam asina college asida vet tamliba mahairoi singda anauba ithil ama piduna makhoida hena hotnaningba fauragani loinana mafam asida Ozagi sinfam asibu pamduna mahai tamba lakliba singnasu tamba loiraba matungda hena faba oza ama oiraknaba hotnaba changi haiki Today your time is to step out from this institution into this world and remember to cherish this connection and support each one of us can do together during this very fortunate time. And it is again a new beginning for you. It is also on the other hand the end of a particular step. And this new beginning, the ending of step, is not all about forgetting our relationship. It is all about forging ahead our relationship for making a stronger future, for making a stronger contribution to our society and the nation. And this is we cannot forget. Future of Lilong Development Association FOLDA gi executive members singi oiba mifam amangarang Lilong Turel ahanbida leiba Lilong Darbar Hall da pangthokhibaga loinana warep kaya laukre hariba warep sing adudi handak matam khara leptana churakhiba nong na maram oiraga Lilong AC gi Turel
पाथोरकपदगी थोखिबा इसिंग इचाउदगी कन्ननबा होटनबदा अलहाज मोहम्मद रियाजुद्दीन खाना लुचिंगलगा फोल्डागी मेंबर सिंगल लोइनना लौखिबा थौदांग अदुबु मोट अमत्ता ओइना थागतपा अलहाज मोहम्मद रियाजुद्दीन खाना मपी मपा लेट्रबा लिलोंग एशिदा ngamzaba khudingmak kathokलाga लिलोंग एशिदा लेरिबा मियामगी थौगल तौनबा होनारकपदा कंगाउनरबा लिलोंग एशिगी नहासिंगबु लमजिंग लमताकनबा अहिंग नुंगथल नाइदना होटनारकपा अमदी लिलोंग एशिगी मियामगी इकाई खुमनबा ngakna थमनबा अवांगबा थाकता चिंखतनबा होटनारकलिबा असिदा मसा खक्की खनबा अमदी लिलोंग एसिबु मांगहंदबा यादे हाइना होटनारिबा लिलोंगी मिओय अमा अनिना सोशल मीडिया की खुथांगदा लौतुनरगा नमथनबा होटनारकपा अदुबु कंडेम तौबा लिलोंग एसिबु मांगहन्नबा होटनारकपा खुदिंगमक्ता फ्यूचर ऑफ लिलोंग डेवलपमेंट एसोसिएशन की मेंबर खुदिंगमक्ना थवाई हक्चांग अमदी पांगल लेरिबा मखै थेंगनबा अमदी हौखिबा चही 15 की ममांगदगी मसाना ngamzaba पांगल लौसिंग पुमनमक पुथोक्तुना लिलोंग केंद्र असिबु चौखतनबा होटनारकलिबा अमदी इनखलगलिबा नहासिंगबु स्पोर्ट्स अमदी एजुकेशन की लमदा थाक वांगनबा होटनादुना लाकलिबा लिलोंग की ममल नाइद्रबा अमदी मणिपुर मियामना सखंगलबा अलहाज मोहम्मद रियाजुद्दीन खानदा सोशल मीडिया की खुथांगदा महाकी इकाई खुमनबा मांगहन्नबा पोस्ट तौरकपा असि लिलोंग की मियाम पुमनमकपु सिंगनाबनी हाइना लौबगा लोइनना मथौ ताबा लीगल एक्शन लौखतपा हाइबा सिनी लोइसलकपदा मरुबा पाव मोहन पिसरी लाकलिबा अक्टोबर 22 दगी 18 फाउबा नुमित 9 की मणिपुर खोंचंता उखरुल अमदी महाकी पोक्नफम लमदम सोमदलदा लाकदौ सेंटर ने एनएशियन के अमसुंग मसिगी फैक्शन सिंगी मथक्ता थमलखिबा अथिंगबा चही 5 अमगसु सांगदोखरे अमदी सिक्योरिटी फोर्स की कांगू अमना सिद्धा टेक्नोपल लंबीदा मिओय अमना हुंदोकलंबा कैनबो बाइक अमा चेक तौबदा WY टैबलेट लाख अमगा लिसिंग कुन रोम फागतपा ngamkhre matang asida ISCOM news sandok chaba pau loizari biding tabiru puno po amuka na khurimsari